irang asigi manungda YouTuber singna press ki jacket lituna paumi oina sengna thabak tawjariba singi mingchat thianaba hotnari haiba leingak asina khangbangam le haina Chief Minister Nongthomam Biren Singna phongdukri Internet te thamlamba athingba state leingak na miyamgi apamba matung inna khudaktagi lauthokre Apunba security force ki kangbu amana Juribamgi mobungdagi bom yauna yamlaba khusukulai kya fagat pangamkre Malemgi mafam sin batumna pangthok na bagum ngasi Manipur dasu World Ozone Day gi thauram pangthokre Kurumjari ISCOM News Ming Tabiri Bupunamakpu Kerodari Bamna Taramno Ukjari Hujik Pau Sandok na Pizari All Manipur Working Journalists Union Amjuna ngasi chahi yangkai apung farakpa sana fudong bat numit ka mari leinana ISCOM News ki maike digi yaifa paujel pizza bagaloinana Manipur da ahing nungtil naidana miyamda achumba paudam fanghanna ba ISCOM media gi maike digi chokthaba naidana khona bangamba ojege makata ba pau amuk taminarsi Handak thokliba irang asigi manungda YouTuber singna press ki jacket lituna paumi oina singna thabak tawjariba singi mingchat thianaba hotnari haiba leingak asina khangbangam le haina Chief Minister Nongthomam Biren Singna phongdokre YouTuber singna karamba kanglon gi makhada karamba IT gi niyom matung inna irang mafamda changsinduna live tharibano haina Chief Minister Nongthomam Biren Singna makhata na hanglakli wafam masinga si All Manipur Working Journalists Union amjugi chahi Kai mapung farak pa sana fudong bagi thauramda Manipur Press Club ki Loktak Holda pangtho kiba thauramda phongdo kibani ngasi gi thauram aduda trip case oina sarup yarak kiba Nongthomam Biren Singna makhata na hai kibada police ki mathakta micham miyam amadi khongjang loi singna nauri kapsin ba nongmai kapsin ba nong thomjin bana ching basing tawinai karigidamakta social media da live thari bano hangki Irang laksin naba honariba police ki mathakta attack tarak labadi police na attack tarak libasing adubu tanaduna fa bahay base makoy gi mathauni makoy bu tanabada layak manungdagi nauri kapthorak pada madam oiraga police na makoy tamna tear gas kapsin bada kawagi nungai traba thodok ase thokibani haiki Haujik leibaki irang ase loishinaba khwaidagi maru oibana aikhoi amata oina punsinsi leibak ase gi Yaifana bagidamak paikhalakpa thabak thauramda paumi singnasu achoba thaudang lauduna confirm oidriba pau sandok piganu amadi happy ganu haina Nongthomam Biren na paumi singda appeal tawki haujik internet thingziliba aseso paumi singi thabakta ayetpa odunaba white list tawduna atuba matamda yahanna ba honagani haibagi thazaba piki loisalakpada mahakna chahi taret khundakpa loikiba chahi chani fadribani State Kansi, Drug Tagi, Miyam Kansi, Illegal Immigrants Sindagi, Manipur Kansi, Haina Phongduki, Ngasigi Thauram Adugi, Mangoinana, Chief Minister na Luchinduna, Major Kulgi, Press Club, Infada, Ladiba, Journalist Memorial Pillar da Laikatuna Ikaikum Naba Utki, Ngasigi Thauram Aduda Sarup Yakiba, Amjugi President Bizoy, Kapching Tabam, Directorate of Information and Publicity Minister Dr. Sapam Ranjan, Editors Guild Manipur President Khogendra Khomdramna, Matang Sitna Chief Case President, Guest of Honor Singh Oiduna Sarup Yakibaga Loinana, Matam Amada Laikidraba Paumi Oina Thau Puramba Singhe, Imung Manungda Kudol Tamduna Ikai Kumnaba Utki, Amjugi Thau Puramba Singhe Mafam Daso, Kudol Pot Tamduna Ikai Kumnaba Utki. State asigi law and order gi fibam yenglaga chatliba September tha asigi tang taradagi internet amadi mobile internet thingzinduna lakiba adu miyam gi apambagi matung inna ngasi khudaktagi internet ta thamlamba atimba lawthokre state lengak na lawthorakpa khongthang asigi mathangda government of Manipur gi commissioner
N Asok Kumarna khuyek piduna thadorakpa cherol amana khangalakli Nagalanmaromda lengak aided amadi private school amadi college sing thong londuna lakhiba aduso hayengdagi mahusagumna kaba hauduna education department na thokba order amada khangalakri Jorebam District Police CRPF amadi Assam Rifles ke apunba team amana ngarang Jorebam ge Movumda tiba humbagi thabak chathabada bom yauna yamlaba khusukolai kya fagat bangamkri fagalaba sing adugi manungda .32 ge pistol ama Megjin ani kapayariba maru mari 7.62 ge nongwai maru taramatoi 5.56 ge maru ani pampi vom tarataro 12 bor ge tokning chamanga ga humfu 12 borgi maru taramathoi 8mm gi tokning taranipan amadi atai nongmai gi tokning kaya amaga loinana gunpowder sing yauri hairiba khuzukulai sing ase tha asigi taramari gi numidangi matamda movung maitai khul amadi movung kuki khul ani gi marakta nongmai kapna khiba thodok thokraba tungda apunba security force na lokhalakhiba khongthang amada fagalak pangam khibani Manipur Police na ngarang Mongboy Shang Singsong Kauba Kuki Nupa Macha Ama Tiktikai Dana Kanbangang Krihairi Mahak Ase Jorebam District Ta Thangnama Leiba Tamenglong District ke Faitol Degini Mahak Jorebam ki Uchathor ge Khashia Puji Khulda Lerambadagi Police na Thengnabadagi Imung Manung gi Miyoi Singda Tiktikai Dana Kusina Krihairi Veterinary and Animal Husbandry amadi Transport Minister Oidiba Kasim Basum ge ukhulda Hamlengkhom da leiba yumda haukiba thangja numit ke numidang da vom pokhai hankiba ki thawongbo Naga People's Front Manipur State na akan bamong da yaning da ba phong directly Minister amadi yumda vom pokhai handuna aki akhang pokhan ba ase pangdabagi thawongni amadi party asina khana chaina baga loinana ikheng tahanbana ingchikpa purakpada thajaba thamdaba party ni Manipur gi luraba tanja aseda amukhana asigumba thawong ase thokan biganu haina Naga People's Front na thadorakpa cherol amada leibak miyam da appeal torakli Tampaki District mangada ngasi ayupung mangadagi nungtil pung ani fauba curfew loktoki Hiramasigi matangda District Magistrate Singh na order ama thoptuna khangalakibani Mangarak Suba International Day of Cleaning Air for Blue Sky numit kamari lainana ngasi Health and Family Welfare Minister Dr. Sapam Ranjanna luchingduna ngasi RD Wings Lampel Pata uchara kaya thakre Invest and Clear Air Now haiba thimda pangthokira ngasi ge thauram aduda Special Secretary Health and Family Welfare Humo Washang Director Health Service Dr. Osana Hanbi, Director Environment and Climate Change Dr. T. Brajakumar, National Health Mission Manipur State Mission Director Dr. M. Dinesh Nachingba Myoikiana, Ngasigi Thorum Adada Saruk Yaki, Thorum Aduga Mari Lainana, Health Minister na Chief Medical Officer Singi Damak, Saba Hengalakpadagi, Thoglakpa Ana Ayek Singi Mari Lainana Training Module Amasu Release Toki. Malam gi mafam sin batum na pangthok na bagum Manipur lenga ki Directorate of Environment and Climate Change ki medyang makhada ngase Thaubal District ki Hairok Part 2 Bamolaikai Community Hall da so World Ozone Day gi thoram pangthokre Montreal Protocol Advancing Climate Actions haiba hiramda Environmental Information Awareness Capacity Building amadi Livelihood Program EIACP Half Manipur na sinduna pangthokiba thorum aduda Manipur lenga ki Directorate of Environment and Climate Change ki Development Officer su oiriba EIACP Half Manipur ki Coordinator Dr. L. Bizen Maitaina athoiba mitunglen Educationist and Social Motivator A. Premananda Sharmanap Thaurammapu EVC Club ki Secretary T.S. Bovoina Tree Planter Organization for Safe Environment ki Secretary and Bizen Maitai Amadi
Eco Network Hairoki President Sinta Laishramna Akanaba Mitung Lensing Oina Saruyaki. Thauram Aduda Manipur University Department of Biotechnology Guest Faculty Dr. Lemapokpam Tikendra Singh, Directorate of Environment and Climate Change Wetland K Project Assistant Konthauzam Pusparani Devi Amade, Department Asige Development Officer Dr. L. Vizen Maitoina, Resource Person Oina Wangaki. Development Officer Dr. L. Bizen Maitoina Fungdokibada, Malem Asida, Thawai Panba Jiba Singna Hingba Ngamliba Ase, Malem Asige Kuyum Ama Oiriba, Ozone Layer Ase Laibadagi, Haibase, Aikoi Kudimakna Kangnarabani. Aikoi Bu Sembiriba, Isor Gumlaba Kuyum Ase, Horakpa Scientist Singna Achoba Taudang Lauduna Mensinaba Honarabasu, Kuyum Asebu Kanbada, Malem Asida Lairiba, Mioi Kudimaki Taudang Lay. Kuyom ase kaihandaba thabak thauram sing ngasidagi thadok minaraga ozone kanbada thaudang lominasi haina Dr. Bizen na miyamda appeal tauki. Aikoi khunda leriba praja khudimaki apika pika thabak macha se yamna maru oye marimdi kari ma aibu kanda sarda laiba mayam je out of sheer necessity Dakar lebi ki moine tabo thabak mayam lai ado ayamadi khungangda lebani bharat aise jo prithvi ko jo rural area na city ki jaga na khaji khaktani ado khungangda leba mayam jo prithvi mi billion target muk laiba 6.56 jaga ba billion jina apika pikpa wakalonda apika pikpa thabak khara dim thong nai dana khaktana torpu taragadi ozone kan gi scientist ni hona riba asobi ki proxera ekoina senga ko pigene Koi onari angkana ozone same laga ekone laboratory to sung laga belunda pukhar laga matak to pokhaya laga hodana leriba jaga adi melselai Aroibada maroiba pau amu Handak thokliba irang asigi manungda YouTuber singna press ki jacket lituna paumi oina sengna thabak tawjariba singi mingchat thianaba hotnari haiba leingak asina khangba ngamle haina Chief Minister Nongthomam Biren Singna phongdokre Internet ta thamlamba atingba street leingak na miyamgi apamba matung inna khudaktagi lauthokre Apunba Security Force ki kangbu amana Joriwang ge Mobungdagi Vom Yauna Yamlaba Kusukulai kya fagat pangamkre Amadi Malem gi mafam sen bathumna pangthok na bagong ngasi Manipur dasu World Ozone Day gi thoram pangthokre Hojik fawagi oina ISCOM News na pizaba Manipuri pau matang hasta lotion jare miyeng tabiriba punamak po amukana khurumjare